Howzik Diamond Radio gi akoina unazaribasi handaki SSLC examination gi fourth position ta khirba adugumlaba mahiroi ama khangni aduga ngasi mahiroi sina bai panglapagi nungaiba Diamond Radio gi maike digi phongdukchari ahanba makteda wongkhemeyum Ranjan yamna nungaiba phongdukchari Diamond Radio gi maike digi thank you aduga ima babai mingsi am taibiu babagi mingna Wangkhaimeyum Amujao Singh ga mamagina Wangkhaimeyum Ongbi Ibemsa Devi aduga akogi mana lawru libe school haitere school gi mamai pro libe school si Eureka kare haba pikling aidagi su aibu sembira ado sigi thaksi su yohan birakle school aduna Eureka Academy Thaunawjam aduga handaki Eureka gi akogi yaure ise mahiro je 25 ho manung se mahiro kyano koi imanaba haitare taminna boina plana ahum yaure third position ama amana 22 maga 20 second okay aduga akogi larik pa ba khotpa masi hujiki hadagi lockdown sibudi nang hodre haitare ko ayaba masi mamang do loi thokrabani na aduga ngasagi school da dumak leiraga boarding daga leiraga dum tobirak pramase kamai kamai toy oh ai se kitang higher class lerak padagi class 8 tagi haitare 10 hek exam matrix si hek loiba fawa dum boarding da hojiki school sina dum pura sembira le kogi subject sing se subject wise haitare ni ko masida loina keno tobirak pra tuition tobagi mong tawrira karam mong do larik tambi bai mong se kamai kamai toy mayam radio tabiri bamati kogi YouTube ti yambiri sing da khangna na bagi khara habiyo like ta pache school da general class oina su khara tawre ado class tawbisida su chhatra su yambanina plap su tang na su ngamdaba duduna hojiki school sigi oja sing sina full cooperation chi pibire daga mogi su thabak achin babudi leram ba ya do su moi akhoi gi tamakta achin ba matam se kai thok pire duduga extra coaching ason ba subject se koina su haire moina su hange duga dum pulap tana raga dum men khatna honare punna school si oina haitare Eureka gi lady be school si gi haitare mahiro kyano class 10 da appear tor se masing thari se ejectic pajana khangjadre ado around se approximate se 130 730 adai mukle okay aduga school si gi oina haitare hujik si subject si isagi oina haitare total marks kyano 570 aduga how kiba class haitare kogi class lower classing sida haitare rank si school gi oina kya kya da chanbire final assessment ge haja loina ma koi class 3 4 5 sidigi haitare final gi oina roll number je adi class ta isagi roll si 1 tarai 2 tarai 3 tarai class 3 4 5 sidi kitang ningjeng ba thokchadre ado ina ningjeng ba dai haijara ge 7 da top 10 bodi yaw ngamdre 8 till 9 till adai di yawre dai 8 ta bodi dum topper lawre 1 je 1 lawre hoi 9 da su lawre do 10 ni de koi final assessment bijadre oh yes aduga hari se sigi mamang kai di dum school si Eureka da dum ngasai sembire na sai school ja topo hongge dra brother hong khidre da adum sidum na tamme apan hero pudi haitare aduga hari basida di rank se makha gi lower classing sida rank se 1 tar khideba 1 se LKG UKG da khara yeng magi khara di lei certificate nung ba hoi adu dei nung khara di khang okay aduga hojik se akoi gi class 10 kara kan haitare school gi oja sing sina boarding da haitare madu gi chober role ma lawre oja sing sina takpi tambi bagi kopagi hai masi kari hani adum hadaki laiba rank se adum pen bra isana thajaba haitare ai maybe ai 1 tarak pe 2 tarak pe ga na isa daga khan ki ba leibra hojik lai se adum satisfy oibra satisfy oire do dum khanjare 10 bogi mang do yaung ni di dum khandi khanjare live club de phone yaw bit 5 chan bi re ai yang ngai do ngasai gi
4 ꯐꯥꯎꯗꯤ ꯑꯩ ꯔꯦꯡꯛꯇꯤ ꯁꯣꯏ ꯆꯜꯂꯅꯤ ꯑꯁꯤ ꯏꯁꯥꯗ ꯀꯣꯟꯐꯤꯗꯦꯟ ꯑꯃ ꯂꯩꯔꯦꯕ ꯑꯣꯖꯥꯁꯤꯡꯅꯒꯥꯏꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯔꯠ ꯇꯥꯕꯗꯣ ꯍꯥꯏꯇꯥꯔꯦ ꯊꯥꯔꯠ ꯇꯥꯕꯗꯨꯒꯤ ꯃꯤꯡꯗꯨ ꯀꯔꯤꯕ ꯕꯣꯕꯣ ꯈꯨꯃꯟꯊꯦꯝ ꯕꯣꯕꯣꯁꯅꯥ ꯁꯤꯅꯦ ꯕꯣꯕꯣꯁꯅꯥ ꯁꯣ ꯕꯣꯕꯣꯁꯅꯥꯒꯁꯤ ꯅꯍꯥꯛꯀꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯇꯥꯟꯅꯕꯩ ꯃꯑꯣꯡꯗ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔ ꯂꯥꯛꯑꯦ ꯑꯣꯀꯦ ꯃꯥꯅ ꯑꯃꯨꯛ ꯇꯥ ꯑꯩꯅ ꯑꯃꯨꯛ ꯇꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏ ꯑꯍꯨꯝꯅ 12 ꯁꯨꯕ ꯑꯃꯒ ꯔꯦꯡꯛꯁꯤ ꯃꯊꯪ ꯑꯗꯨꯝ ꯇꯥꯔꯛꯄꯅꯤꯅ ꯍꯥꯏꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯅꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯁꯨꯛꯇꯅ ꯂꯩꯕꯁꯤ ꯇꯣꯇꯦꯜ ꯄꯥꯔꯀꯥꯟꯗ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛꯁꯤ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏꯁꯤ ꯂꯩꯔꯦ ꯆꯥꯎꯔꯥꯛꯅ ꯅꯣꯡꯃꯁꯦ ꯄꯨꯡ 12ꯅ ꯁꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯈꯤꯇꯪ ꯁꯥꯡꯕꯗꯧꯅ ꯊꯣꯛꯑꯦꯕ ꯑꯗꯨ ꯄꯨꯡꯁꯦ 15 ꯑꯋꯥꯔꯀꯨꯝꯕꯁꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ 13 14 ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯝ ꯄꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯁꯦ ꯁ꯭ꯇꯗꯤꯁꯦ ꯑꯗꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄ ꯅꯠꯇꯕꯤꯗ ꯃꯗꯨꯒꯤ ꯑꯣꯖꯥꯅ ꯇꯥꯛꯈꯤꯕꯁꯤꯡ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯨꯛ ꯑꯩꯅ ꯈꯪꯅꯅꯕꯒꯤ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ ꯏꯁꯥꯅ ꯑꯃꯨꯛ ꯅꯩꯅꯕꯁꯤ ꯑꯃꯨꯛ ꯇꯧꯕ꯭ꯔꯥ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯁꯤꯅ ꯕꯣꯔꯗꯤꯡꯗ ꯇꯥꯛꯏꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯕ꯭ꯔꯥ ꯃꯁꯤ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯄꯥꯕ ꯈꯣꯠꯄꯒꯤ ꯑꯃꯨꯛꯁꯨ ꯇꯣꯉꯥꯟꯅ ꯇꯧꯕ꯭ꯔꯥ ꯏꯁꯥꯅ ꯑꯃꯨꯛ ꯄꯥꯕ ꯁ꯭ꯇꯗꯤꯁꯦ ꯑꯣꯖꯥꯁꯤꯡꯁꯤꯅꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯦꯛ ꯂꯩꯗꯅ ꯗꯤꯁꯦꯝꯕꯔ ꯂꯣꯏꯕꯒ ꯑꯗꯒꯤꯗꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯣꯡꯉꯥꯝꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯑꯗꯨꯗꯗꯤ ꯇꯥꯛꯇ꯭ꯔꯦꯕ ꯁꯦꯜꯐ ꯁ꯭ꯇꯗꯤꯒꯤ ꯃꯇꯝꯁꯨ ꯑꯣꯏꯅ ꯄꯤꯔꯦ ꯃꯣꯏꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯅ ꯇꯧꯔꯦꯕ ꯁꯦꯜꯐ ꯁ꯭ꯇꯗꯤꯗ ꯑꯩꯈꯣꯏꯅ ꯗꯞ ꯂꯩ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯪꯗꯦ ꯑꯣꯖꯥ ꯑꯃꯍꯦꯛꯇ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯊꯣꯛ ꯑꯣꯀꯦ ꯑꯗꯨ ꯏꯁꯥꯅ ꯁꯨꯝ ꯄꯥꯕꯁꯤꯗ ꯆꯥꯎꯔꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯄꯨꯡꯕꯨꯗꯤ ꯉꯁꯥꯏ ꯆꯥꯎꯔꯥꯛꯄꯗꯤ ꯍꯥꯏꯈ꯭ರೆ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤꯅ ꯁꯤꯅꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥꯝ ꯄꯥꯔꯒꯗꯤ ꯌꯥꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯄꯥꯏ ꯁꯤꯅꯤ ꯅꯣꯡꯃꯗ ꯑꯣꯖꯥꯗꯒꯤ ꯍꯪꯕ ꯑꯣꯏꯔꯣ ꯀꯔꯤꯗꯧꯕ ꯑꯣꯏꯔꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯁꯦꯜꯐ ꯁ꯭ꯇꯗꯤꯁ ꯇꯧꯕ ꯑꯣꯏꯔꯣ ꯆꯥꯎꯔꯥꯛꯄ ꯄꯨꯡ ꯈꯔꯁꯤ ꯅꯣꯡꯃꯗ ꯂꯥꯏꯔꯤꯛ ꯀꯌꯥꯃꯨꯛ ꯄꯥꯔꯒ ꯌꯥꯒꯗꯒꯦ ꯑꯦꯚꯔꯦꯁꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯝ ꯄꯥꯔꯒꯗꯤ ꯄꯨꯡ 14 ꯁꯤꯗ ꯄꯨꯡ 5 ꯇꯔꯨꯛꯅ ꯑꯗꯨꯝ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯒꯦ ꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯔꯦꯁꯐꯨꯜ ꯇꯧꯊꯣꯛ ꯌꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ 12 ꯋꯥꯠꯂꯤ 10 ꯑꯁꯤ 12ꯀꯤ ꯍꯧꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃꯇꯅꯤ ꯍꯥꯏꯇꯥꯔꯦ 10ꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯗꯦꯟ 12ꯇ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯂꯥꯛꯀꯗꯣꯏꯅꯤ 12ꯀꯤ ꯃꯇꯨꯡꯗꯅꯦꯕ ꯂꯥꯛꯀꯗꯣꯔꯤꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯤ ꯁ꯭ꯇꯗꯤꯁꯁꯤ ꯀꯃꯥꯏꯅ ꯇꯧꯊꯒꯦꯅ ꯈꯜꯂꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯍꯟꯗꯛ ꯁꯥꯏꯟꯁ ꯂꯧꯒꯦ ꯈꯜꯂꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯠꯀꯦꯅ ꯈꯟꯕ ꯑꯗꯨꯒ ꯁꯨꯝ ꯃꯈꯥ ꯐꯔꯗꯔ ꯁ꯭ꯇꯗꯤꯁꯦ ꯁꯨꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯆꯠꯅꯤꯡꯉꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟ ꯆꯠꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯆꯠꯄ ꯄꯥꯝꯃꯤ ꯁꯤꯅꯦꯕ ꯇꯨꯡꯗꯀꯣ ꯑꯗꯨꯒ 12ꯇꯁꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ 10ꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ 12ꯇꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯅꯅꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯨꯝ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯤ ꯅꯠꯇꯕꯗ ꯌꯨꯝꯗꯒ ꯂꯥꯛꯄꯗ ꯀꯔꯤ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯤꯡꯒꯣꯜꯒꯨꯝꯕꯁꯤꯏꯁꯤꯡ ꯈꯔ ꯆꯥꯏ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯨꯝꯗ ꯀꯔꯤ ꯆꯥꯛꯈꯨꯝꯒꯗꯤ ꯆꯪꯕ ꯈꯣꯠꯄ ꯌꯨꯝꯗ ꯊꯣꯡꯕ ꯊꯥꯛꯄꯩ ꯊꯕꯛꯇꯤ ꯑꯗꯨꯝ ꯃꯣꯏꯅ ꯍꯌꯦꯡ 11 12 ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯗꯨꯅ ꯇꯝꯁꯤꯜꯂꯣꯅ ꯑꯗꯨꯝ ꯊꯣꯡꯅꯤꯡꯗ꯭ꯔꯁꯨ ꯊꯣꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯩꯍꯜꯂꯦ ꯑꯗꯨ ꯏꯟꯁꯥꯡ ꯀꯥꯏꯗꯤ ꯑꯗꯨꯝ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯊꯣꯡꯕ ꯑꯗꯨꯝ ꯍꯩꯔꯦ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯍꯩꯔꯦ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯄꯨꯟꯅ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕ ꯑꯃꯒ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯏꯌꯥꯝꯕꯁꯤ ꯀꯩ ꯇꯧꯕꯤꯔꯤ ꯏꯌꯥꯝꯕꯁꯨ ꯃꯥꯁꯨ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯅꯕ ꯃꯥ ꯍꯟꯗꯛ BA 5th ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯔꯤꯖꯜꯕꯨꯗꯤ ꯐꯪꯗ꯭ꯔꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯥꯝꯖꯕ ꯂꯥꯏꯟꯗ ꯆꯠꯅꯕ ꯀꯟꯅꯕꯨꯗꯤ ꯍꯣꯠꯅꯔꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯊꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃꯁꯨ ꯈꯪꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ಲಾꯏꯁꯨꯒꯤ ꯃꯔꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕ ꯃꯑꯣꯡꯗꯅꯣ ꯂꯩꯔꯤꯁꯦ ꯅꯤꯡꯕ ꯊꯨꯡꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇꯗꯤ ꯏꯃꯥ ꯏꯄꯥꯅ ꯑꯃꯠꯇ ꯋꯥꯠꯍꯟꯗꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯑꯗꯨꯝ ꯋꯥꯠꯇ꯭ꯔꯦꯗ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯤ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯏ ꯁꯨꯕ ꯅꯣꯝꯕ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯇꯧꯔꯒꯁꯨ ꯀꯣ ꯃꯁꯤꯃ ꯂꯣꯏ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯃ ꯑꯍꯥꯟꯕꯗ ꯈꯪꯖꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯃꯨꯛ 12ꯀꯤ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯇꯥꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ 4th ꯄꯣꯖꯤꯁꯟꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯔꯤꯕꯁꯤ ꯑꯗꯨꯒ ꯌꯦꯂꯥꯡꯈꯥꯡꯄꯣꯛꯄꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ 4th ꯄꯣꯖꯤꯁꯟ ꯑꯃꯈꯛ ꯏꯃꯨꯡꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯃꯥꯏꯁꯤ ꯄꯣꯔꯛꯈ꯭ꯔꯕ ꯑꯗꯨꯒ ꯌꯨꯔꯦꯀꯥ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯣꯔꯛꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯗꯨꯒꯨꯝꯕ 4th ꯄꯣꯖꯤꯁꯟ ꯂꯧꯈꯤꯕ
ꯃꯌꯥꯝꯅ ꯇꯥꯕꯤꯔꯦ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨ ꯃꯁꯥꯅ ꯅꯣꯡꯃꯗ ꯄꯨꯡ 5 hours ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯣꯠꯅꯖꯗꯅ ꯑꯉꯥꯡꯁꯤꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯒ 12th ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯑꯗꯨꯒ ꯍꯦꯟꯅ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯆꯠꯂꯒ ꯑꯐꯕꯗꯨ ꯄꯨꯕ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ Thank you. ꯍꯧꯖꯤꯛ ꯃꯊꯪꯗ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ 4th ꯄꯣꯖꯤꯁꯟꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯑꯄꯣꯛꯄꯤꯅꯤ ꯎꯅꯖꯔꯤꯕꯁꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯋꯥꯡꯈꯩꯔꯨꯃꯣꯡꯕꯤ ꯕꯦꯝꯆꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯧꯖꯤꯛ 4th ꯄꯣꯖꯤꯁꯟꯗ ꯂꯥꯛꯏꯁꯦ ꯊꯥꯖꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ 4th ꯄꯣꯖꯤꯁꯟꯁꯤ ꯂꯥꯛꯀꯅꯤ ꯊꯥꯖꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯛꯄꯁꯨ ꯌꯥꯏ ꯀꯥꯏꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯂꯩ ꯋꯥꯈꯟꯗ ꯃꯥꯁꯤ 4 ꯄꯣꯖꯤꯁꯟ ꯐꯥꯎꯗꯤ ꯌꯧꯔꯛꯀꯅꯤꯗꯤ ꯊꯥꯖꯗꯦ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗꯤ ꯆꯟꯒꯗ꯭ꯔꯥꯅꯗꯤ 10 ꯐꯥꯎꯗꯤ ꯆꯟꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯤ ꯊꯥꯖꯗꯕ ꯃꯑꯣꯡꯗ 4 ꯌꯧꯔꯛꯈ꯭ꯔꯦ ꯃꯤꯀꯞꯇꯨ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯏꯈꯥꯏ ꯍꯔꯥꯎꯕꯣꯏ ꯄꯥꯈꯠꯄꯣꯏ ꯊꯨꯀꯠꯄꯣꯏ ꯇꯧꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗ ꯑꯌꯥꯝꯕ ꯕꯣꯔꯗꯤꯡꯗ ꯀ꯭ꯂꯥꯁ 10ꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯦꯅ ꯍꯥꯏ ꯑꯗꯣ ꯑꯌꯥꯝꯕ ꯀ꯭ꯂꯥꯁ 10ꯗꯒꯤ ꯂꯩꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯕꯣꯔꯗꯤꯡꯁꯦ ꯃꯥꯏꯁꯦ ꯁ꯭ꯀꯨꯜꯁꯦ ꯑꯇꯩꯃꯃꯥꯡꯁꯤꯁꯨ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯕꯤꯔꯛꯄ꯭ꯔꯥ ꯀ꯭ꯂꯥꯁ 8ꯇꯒꯤ ꯂꯩ 8ꯇꯒꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯆꯪꯉꯤꯕ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯁꯤ ꯄꯩꯁా ꯈꯔꯗꯤ ꯆꯪꯉꯤ ꯊꯥ ꯊꯥꯒꯤ ꯃꯁꯤ ꯆꯪꯉꯤꯕ ꯄꯩꯁా ꯅꯨꯡꯁꯥ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯁꯨ ꯃꯦꯟꯇꯦꯟꯁꯦ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯟꯊꯣꯛꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯕ꯭ꯔꯥ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯁ ꯃꯥꯒꯤ ꯉꯝꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯐꯪ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯨꯡꯗ ꯏꯆꯥꯁꯤ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯒꯦ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯆꯠꯍꯟꯒꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤꯅꯦꯅ ꯇꯥꯛꯄꯤꯔꯦ ꯃꯌꯥꯝꯕ ꯑꯃꯒ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯇꯨꯡꯗ ꯃꯥꯅ ꯍꯦꯛ ꯄꯥꯝꯕꯈꯩꯁꯤ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯁꯥꯗ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯁꯨꯝ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯟꯅꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯧꯖꯤꯛꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯃ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯐꯕ ꯎꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯇꯧꯔꯤꯁꯦ ꯏꯆꯥꯒꯤꯁꯨ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯔꯟꯖꯟꯒꯤ ꯑꯄꯣꯛꯄꯅꯤ ꯑꯗꯨꯒ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯋꯥꯡꯈꯩꯃꯌꯨꯝ ꯑꯃꯨꯖꯥꯎ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯤꯅꯗꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯈꯤ ꯑꯗꯨꯕꯨ 4ꯗ ꯆꯠꯂꯛꯑꯦ ꯍꯥꯏ ꯑꯗꯨ ꯑꯄꯣꯛꯄꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯏꯆꯥꯁꯤ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯆꯜꯂꯝꯕ ꯌꯥꯏ ꯀꯥꯏꯅ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯁꯨꯃꯥꯏꯅ ꯑꯄꯣꯛꯄꯤꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯋꯥꯈꯜꯂꯣꯟꯁꯦ ꯆꯞ ꯃꯥꯟꯅꯩ ꯄꯣꯛ ꯃꯃꯥꯒ ꯑꯩꯒ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯠꯂꯛꯄ ꯌꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ 4 ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 8ꯇꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯃꯨꯡꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯒꯤ ꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯋꯥ ꯑꯅꯥꯗꯤ ꯀꯔꯤ ꯊꯦꯡꯅꯕꯤ ꯑꯗꯨꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯃꯨꯡꯁꯤ ꯍꯤꯡꯕꯒꯤ ꯃꯑꯣꯡꯁꯤ ꯂꯩꯔꯤ ꯑꯋꯥ ꯑꯅꯥꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯑꯅꯤꯁꯤ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯧꯖꯤꯛ ꯁꯟ ꯂꯣꯏꯔꯒ ꯀꯩꯗꯧꯔꯒ ꯉꯝꯅꯕ ꯃꯇꯝꯒꯤ ꯍꯣꯠꯅꯖꯔꯤ ꯍꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯤ ꯃꯥꯅꯕꯨꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯥꯏꯟꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨ ꯀ꯭ꯂꯥꯁ 12ꯁꯨ ꯋꯥꯠꯂꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕꯒꯤ ꯈꯣꯡꯊꯥꯡ 12ꯀꯤ ꯋꯥꯠꯂꯤ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯑꯄꯣꯛꯄꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯀꯔꯤ ꯁꯧꯒꯠꯄꯤꯅꯤꯡꯉꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤꯗꯤ 12ꯁꯤ ꯃꯇꯝꯒ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯁꯤ ꯃꯦꯇ꯭ꯔꯤꯛꯀꯤꯁꯤꯗ ꯉꯝꯃꯛꯏ ꯁꯨꯃꯥꯏꯅ ꯍꯟꯊꯕꯤꯗꯅ ꯀꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯗꯨꯝ ꯆꯠꯆꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯕꯣꯔꯗꯤꯡꯗꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯂꯧ ꯁꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯉꯝꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ 12 ꯐꯥꯎꯕꯗꯁꯨ ꯍꯟꯕ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯣꯠꯅꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯂꯩꯕꯤꯔꯤꯁꯦ ꯑꯍꯜ ꯂꯃꯟꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯥꯡꯈꯥꯡꯄꯣꯛꯄꯤꯗ ꯔꯟꯖꯟ ꯉꯁꯤꯒꯤ SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ 4th ꯄꯣꯖꯤꯁꯟ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯊꯧꯅꯥꯎꯖꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯌꯨꯔꯦꯀꯥ ꯑꯦꯀꯥꯗꯃꯤꯁꯤꯒꯤꯁꯨ ꯃꯥꯏ ꯄꯨꯔꯛꯄ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤꯁꯨ ꯏꯂꯥꯡꯈꯥꯡꯄꯣꯛꯄꯤꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤꯁꯨ ꯃꯥꯏ ꯄꯨꯔꯛꯄ ꯔꯟꯖꯟꯅ 4th ꯄꯣꯖꯤꯁꯟ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯑꯍꯨꯝꯁꯨꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯍꯥꯏꯇꯥꯔꯦ 25 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯔꯦꯡꯛ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯃꯁꯥꯃꯛꯅ 4th ꯄꯣꯖꯤꯁꯟꯗ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯦꯃꯤꯂꯤꯗꯨꯒꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒ ꯎꯅꯖꯕꯒꯤ ꯊꯧꯔꯝꯅꯤ ꯃꯤꯌꯥꯝꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯧꯔꯝ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯑꯃꯗꯤ ꯇꯥꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ
यूरेका एकेडमी थौनाउजन से 2012 तगी मैट्रिक एग्जाम से थाबा होबने अहानब 2012 मैट्रिक एग्जाम थाबा होबसिदा 23rd पोजीशन दा अंगांग अमा यावे अदुगा 2013 ga 14 ga sidi koi rank yaubadi ngamdre adu pass percentage dum 100% dum loina tawi adu 2015 gi sida 20th position ama yawe 2016 gi sida mukna 12th position ama yawe 2017 gi sida di angang ahum rank yaure second position ama ne 15th position ama ne amasung 20th position ne aduga 2018 sidana rank holder ani yawi 4th position amaga 7th position amaga 2019 simadi rank makti yaudre aduga hantaki 2020 sidana rank ahum ni yauri se 3rd amane 4th amane aduga 22nd position amane sini hoji powder rank yaubugi Eureka Academy ki achievements hanbamuktada ngasi koina laksari basi हंतकी SSLC एग्जामिनेशन की 12 पोजीशन ताख्रबा अदुगा कक्सिंग डिस्ट्रिक्ट की ओइना हाइतारे अदुगा पद्मारत्ना म्यामने हेना खंगनबा PR इंग्लिश स्कूल हाइर खंगनबा स्की स्कूल सिगी सुमाइ पुरुगलिबा कोइगी सोबेनिटी नाउरेम 12 पोजीशन गिन कोइन उनजरी बसी इमा बाबागी मिंग हानबता हाइबियो हानबदा सोबेनिटी अईगी बाबागी मिंगना पूर्णिमा अदुगा ममागिना मेमतोमबी ओके अदु इचिनाउसी क्यानो चिनाव अनीने अईगा अदगी इपामगा अदुगा हाइतारे स्कूल से करमाइना नो हाइबदी बोर्डिंग द लेरगा तोब्रा स्कूल सिदा दुम चलगा अखो डे स्कॉलर ओइन तरोगा तोब्रा कमाई कमाई तोय स्कूल से दुम डे स्कॉलर ओइन तौजबने बोर्डिंग दति लेइते युमदा लेरगा दुम अदु ट्यूशन गुम्बा हाइतारे तोंगाने स्पेशली सब्जेक्ट संगी लोइना ट्यूशन तोबिब्रा करी करी तोबी ते ट्यूशन होय सब्जेक्ट वाइज ट्यूशन अम तौजे सब्जेक्ट वाइज से को ट्यूशन तौवे अदु स्कूल की खुथांग तोब्रा इना पामजबा ओजा सिंग करो लेकाय दिगे दुम खलगा तोबिब्रा होय लोकल गी हाइदि अखोई अनकपा लेरिबा ओजा सिंग अइना पामजबा हाइतारे अदुदा खल्लका दुम तौजे ओके अदु नोंगमदा ट्यूशन तोबसी सब्जेक्ट से नोंगमदा सब्जेक्ट पुलप के अहुम मरी तोबिब्रा नत्रगा मागी सब्जेक्ट खरगा खाइदोगा थागी ओइना कमाई कमाई तोबिब्रा मैनेज तोबसे सब्जेक्ट सी अहानबा क्लास 9 की एग्जाम थाबा लोयरगा 10 कारमदाइसे सिदा खरा अदुददी स्कूल सुटी ओरिबनिना खरा यामना अदुम सब्जेक्ट मरी मंगा अदुम तौबसु यावे अदु स्कूल कारगदी मरी मंगा आई तौबो ngamde अदुम अयुक्ता अमा नुंदांग वारमदा अमा गुंबा अदुगुंबा अदुम तौवे अदु सब्जेक्ट तु लमक्तदी तौसिनबदी नत्तबा अहानबा खरा इंग्लिश गुंबा मैथ्स गुंबा हाना तौथोगा अदगी सोशल साइंस गुंबा खरा तपना तौबा हाइते पुलप तौसिनबदी यादबनिना अदुमाइ तौवे ओके अदुगा नोंगमदा लाइक्स नोंगमदा क्याम सांग पापिसे पुंगसे अवर से लाइक पापगी अवर आई तारे अवर से मसिंग थीदे चौरप लेदना खंगदे अइना असंग मतमदा हाइतारे स्कूल मुचियन अदु मिनिमम क्याम पाइ मिनिमम 2 hours फारमदरा फारवइदा खंगदे यस अदु सिमसु लेरे इसाना 12 पोजीशन फाउगी मनुंग एक्सपेक्ट तौगिब्रा थाजब्रा आई सिबोगदा मे बी लापे है और 20 बाउबा नत्रगा सिगी मथा हेना लालपे है ना इसाना खनगिबा लेब्रा अदु आई सिबो कोइ मनुंगदा यारकनी हाइबदुदी अदुदी खंदे अदुम अजाम होय एक्सपेक्ट तौबिबा अदगी मैम सपोर्ट तौबिबनिना अदुम यारकद्रदी खल्ले अदु सिबो कोइ मनुंगदा यारकनी कोट अदुदी खंदे अदु 12 त लापसी सा अदुम पेनब्रा होय अदुम सैटिस्फाई होय ओके हौजिकान दि स्माइल लेबिसे अदुम फैमिली ना हाइतारे पेलम दबदिगे अमु मार्क्स का येंगगा खोलगा हाइतारे को खुदुंग चादा मवांग जो थोकिब लेबनिना अदु हौजिक लैरिबा अखोगी सब्जेक्ट सिंग अदगी इसाना नैनरिबा नोंगमदा नैनबा खोटपसदा ओजा सिंग स्कूल की माइकेदिगे हाइतारे खरे हेना सोनबदिगे तानरुबा एग्जाम यादा तानरुबा ओजा सिंग तानबा इसाना लोकेन गी ओजा सिंग उनबसि नत्तबिदा ओजा सिंग तानबा खोटपदि करी करी ले स्कूल की ओइना अदु तौदी स्कूल गिसु अदुम अतोप स्कूल के कोचिंग तौबो खोटपा अतोप स्कूल के तौने अखोय किति तौ अदु लेते स्कूल की ताइबदु अदुनो लोरे अदुगा आइगी तोंगाना हाइदि सागी दनाइ ट्यूशन खचचबा ओ इसाना सोले खंजबा अदुगा मदुगी सब्जेक्ट सुंदुगी नैनजबदी अदुम चली अदु स्कूल की ओइनादी स्कूल की माइकेदिगी ट्यूशन का तोक्सनबी खोटपी अदगी सिगुम होनबा खोटपा करिमत लेते प्यार की ओइना होय अदुदि लेते ओके अदुरगदी हुजिक से
अतोपा हजिक इसागी तुंगी लाइन है तरे Hoi. करम्बा जनरल लाइन दे चटपा पामिरा करी दे चटपा पामिनो मथंगी है तर हुजिक पुति 12 वाली Hoi. हुजिक पौदा इसाना थाजा बमदे लेर मनी खाली Hoi. करी लाइन दे चनिंगुले ꯑꯩꯁꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯆꯒꯦꯅꯗꯤ ꯈꯟꯕꯅꯦ ꯑꯗꯨꯝ ꯍꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯑꯄꯥꯝꯕ ꯍꯣꯡꯉꯛꯄꯕꯨꯗꯤ होय ꯌꯥꯏ होंगपदी है ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯖꯦꯅꯔꯦल ꯂꯥꯏꯟ ꯑꯗꯨꯝ ꯆꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯈꯜꯂꯦꯕꯀꯣ. ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ओके अदुगा साइंस स्ट्रीम ओइरगा Hoi. अदु हुजिक ओरि से मु 12 की पुरा वाली बने है तारे Hoi. अदु 12 की सु हुजिक सी एडमिशन तौदबदी 11 से तौदबे यारोय दोरिमनी स्कूल काद्रसु को Hoi, hoi. अदगी अमुकसु स्कूल से लाइक तम हतक खरे न बेरा कादुरी मरमदी केनो हाइकांदा छात्र सिंह मपान लाइक मिंग से लुइ चनरोय दोरे स्वाइ दम चंदोरे Hoi. अदु फंगक तबो गया दोरी Hoi. अदु मा कंटिन्यू तौगदोरिब्रा अदु करी करी प्लान लेरी मसी मखागी स्टडी से कमाय कमाय न होने बिबा करी करी प्लान लेरी ꯑꯩꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯇꯧꯕꯁꯤꯅ ꯃꯄꯥꯟꯗ ꯆꯠꯄꯁꯨ ꯑꯩꯗꯤ ꯑꯩ ꯆꯠꯅꯤ ꯆꯠꯂꯣꯏ ꯒ꯭ꯌꯥꯟ ꯍꯧꯖꯤꯛꯇꯤ confirm ꯂꯩꯇ꯭ꯔꯦ. ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯖꯒꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯍꯣꯏ ꯖꯦꯅꯔꯦꯜꯗ ꯐꯖꯅ ꯇꯝꯃꯒ ꯑꯗꯨꯝ ꯃꯈꯥ ꯑꯩꯅ ꯉꯝꯖꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯈꯥ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯊꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ याम नुवाइजे समति खुगी हुजिकी सिबोगी चांग हाय तारे अदुगा हुजिकसे कक्सिंग से हाना थौबाल डिस्ट्रिक्ट ओरमनी हुजिक मसागी कक्सिंग डिस्ट्रिक्ट हाय तारे Hoi. अमा लाखरे लाखसि मतुंगदा खुगी याम नुवाइबम सु थौबाल डिस्ट्रिक्ट का कक्सिंग डिस्ट्रिक्ट ना इहेन हेले हंदा की पास तौबे चांगजे Hoi. हाना दी थौबाल डिस्ट्रिक्ट अमदी लेरिबे मपुम ओइना हाय तारे कक्सिंग डिस्ट्रिक्ट से हाना थौबाल के पुलमनीना लाइक पास तौबे चांग से खर वाट लेबा हंदा की इस 77 नि पास तौरिसे Hoi. कक्सिंग डिस्ट्रिक्ट सु आल्सो कनो सु थौबाल डिस्ट्रिक्ट सु को Hoi. अदि याम नुवाइ अदु तुंगदा क्लास 12 हाय तारे क्लास 12 कारकपगी सिदसु पोजीशन हाय तारे निको Hoi. अदु लौबा होग्रमनिना सुम अदु लमदम नरगा हाय तारे अदुदगी 12 तगिति तादना सुम हेकला कांदा हाय तारे निको Hoi. मथंग मथंग नोबिरो याम नुवाइजे डायमंड रेडियो को उनजबा Hoi. खुदोंग चाबा सीपीबी बगी दमक अदु तुंगदसु माइ पाको इबियो हायबा थाजबदु पिजबो लोइनाना याम नुवाइबो फोंदोकचरी थैंक यू हौजिक मथंग दो उनजरिबसि अखोगी सोबिनिटीगी इमा पोपिनी अदुगा मिंग अमता हायबो ꯃꯦꯝꯇꯣꯝꯗꯤ इसासे करी करी होनबिरी ꯑꯁ ꯀꯩꯁꯨꯝꯃ ꯍꯣꯠꯅꯗꯦ ꯑꯗꯨꯝ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ हाउस वाइफ ओइना दुम ले अदुगा इसागी हाइतारे सिबोगी माइ पांगलकपसि साना एक्सपेक्ट तौबा थाजखिबदुदगी मदु ओइब्रा नत्रगा सिदगी हेलमगनी गाना इसानासु वखंदा खनगिबगा लेबजाला ꯍꯣꯏ ꯄꯣꯖꯤꯁꯟꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯗꯨꯗꯤ ꯊꯥꯖꯕ ꯂꯩ. ꯐꯨꯜ ꯊꯥꯖꯩ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅꯗꯤ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯄꯦꯟꯖꯔꯦ पेंजरे अदो लारिक पाबसे अहिंगा से लारिक पाव गाना संगबी खोटबी पेरेंट्स सिंग नगा हाइतारे संगोम लोंदना इसिंग साब लोंदना हिंग चोप संगदना गयम तौबिगी जालै जाना स्वाइबोगी मनागा लोखलेसि कमाय तौ जानो ꯍꯣꯏ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯇꯧꯗꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯃꯗꯨꯗ ꯊꯣꯏꯗꯣꯛꯅ ꯑꯍꯤꯡꯒ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯕꯗꯗꯤ ꯀꯌా ꯇꯧꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯃꯥꯗꯤ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯄꯨꯡ ꯁꯨꯃꯩ ꯄꯥꯗ ꯌꯥꯗꯦ ꯀꯥꯏꯅ ꯐꯤꯛꯁ ꯇꯧꯔꯒ ꯌꯥꯝ ꯍꯥꯏꯗꯤ ꯐꯣꯔꯁꯇ ꯇꯧꯗꯦ ꯃꯥꯅ ꯍꯩꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯐꯣꯔꯁ ꯄꯤꯗꯦ ꯃꯥꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯖꯁꯅꯣꯅ ꯑꯗꯨꯝ ꯌꯥꯡꯅ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯌꯥꯝ ꯁꯥꯊꯤꯅ ꯄꯨꯡ 8, 9, 10 ꯁꯨꯃꯥꯏꯅ ꯀꯟꯐꯥꯏꯟ ꯇꯧꯔ ꯄꯥꯕꯒꯨꯝꯕꯗꯨꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯩꯅꯤꯡ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯂꯨꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ अदु ट्यूशन गुम्बा तौबसे हुजिकांदि दुम पैसा नुक्साजे दुम चंगी हाइतारे अदु इवन सिदगी दे स्कॉलर ओने काबनी बोर्डिंग दबुदि लेइत्रे अदु मसिगे फैमिली गे हाइतारे मागी मैनेजमेंट जे दुम लाइन होने बिब्रा इनकम जे दुम सोर्स कमाई तौबी इमुंग सिगे दुम करी करी हाइबि कर वाना दुम होनब्रा अदुम इराय लाइन दुम थोको जाला ꯍꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯃꯦꯗꯤꯌꯝ ꯐꯦꯃꯤꯂꯤꯅꯤꯅꯀꯣ ꯑꯗꯒꯤ ꯑꯣꯖꯥꯉꯩꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯐꯤꯗꯣ ꯋꯥꯡꯅ ꯑꯗꯨ ꯑꯗꯥꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯏꯃꯨꯡ ꯇꯧꯕꯅꯤꯅ ꯑꯗꯣ ꯍꯣꯏ ꯑꯗꯨ ꯏꯟꯀꯝ ꯌꯥꯝ ꯂꯥꯛꯄ ꯏꯃꯨꯡꯁꯨ ꯅꯠꯇꯕꯅꯤ ꯌꯥꯝ ꯍꯦꯟꯅ ꯀꯣꯝꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯃꯗꯨꯗ ꯋꯥꯗꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ मया ओइना चांग अमदा सुम चले अदु हुजिकसे अदुम जेनरल लाइन दे चटप पामे हरु जे 12 वाली हुजिक 10 जी हौबदा ngari हाइतारे अदु हुजिक याम लुरी वाफम दे कोविड 19 से मरम ओरकांदा लारिक तम्बसिनी हुजिक याम फरक तादुरिसे अदुगा इवन तक सितंबर थाबौदी क्लास हौबी वा लेरोय दोरी अदुगा इंडिया गी ओइना हाइतारे अना बसिसु इंडिया ना टॉप 1 तागदौबगी याम कन ताखलै मरकसिदा हुजिकसे मिंग चंदबदी यारोय मिंगदी चललगा थम्मगा ऑनलाइन क्लास ने खंगदी करी खंगदी तोरको या लेरी
अदु तोंगानबा मागी लाइन सी माना निंगिबा लाइन सी लेबिरिब्रा अतोप करी करी लाइन दगा चलहनिंग बाई चागी वखंदगा ममा मोइन करी खनबी बले अखोइदि सुमाइना खनजे होय अखोइना चलहनिंग लेदी ले अदु आंगांगदि केदुंदसु फोर्स तौरोइनेदि खल्ले हाइदि होटनागदुसि मानिनने माय अपामबदु होटना जसनोदा अदुमाय दुम खल्ले खंगदे तंगदुरिबा मफमसिदि मतमसिगी इरांजिना ग्यान तादरे यम नुवाइजे अदु तुंगदसु दुम यम कन होना बिरकनी हाइबगो लोइना ना थाजबगो लोइना ना अखोइगी क्लास 12 वाली हाइतरे अदुगा हेना माइ पाकपा अदुगा यम नुवाइ फबा अदुगा अखोइगी कक्सिंग खुनसिगी जो हाइतरे 12 त लाकपा 12 पोजीशन लाकपा से बिग कनोनी यमना चावबा हाइतरे महिमा अदुगा लमदम सिगी अचोबा माइ म पुरकपने हाइतरे हंतक चाहिगिदी अदुगा लमदम सिदा अखोइगी कक्सिंग डिस्ट्रिक्ट केसु तोंगा तोंगा हंतक से पोजीशन खरे यावी इवन 3 4 यावे अदुगी मथंगदा 12 मा मुंग लेरे 22 मा यावदोरिबने अखोइगी कक्सिंग थौबाल गी हरगदी सिम लेरे अदुगा थौबाल गी मनुंगदा 6 पोजीशन मा थौबाल न लिसांग थेबदा लेरी अदुगा तोंगा तोंगा बाइतरे मरक्तसु खरे लेरी सो यम नुवाइजे अखोइगी थोरमसिदा डायमंड रेडियो गा उनजबगी तंजा बिबिबसिगिदम थैंक यू हजिक मखा ताजरकपदा उनजरिबसि सोवेनिटी गी पोकपगनी मिंग अमता हाइबि अखोइगी करी करी थबक होनबिरि ऐसे बाजार दुकान फी की दुकान रेडीमेड की सही क्या मुसुबिरे रेडीमेड सही सही तारा मापन मया तारा और स्माइ सुम याम लॉन्ग टाइम हाइ तारे अदगा मपन पांगा अखोइगी लेरिसे सही क्या सुरी मादी क्लास क्या कारेगा सही कुमसी क्लास 8 ओके यम नुवाइजे करी करी मही मसिंग से तंबीबदा हाइ तारे हुजिकि माइ पाकपा अखोइगी इमुंग मनुंग हाइ तारे पोपा पोपी म ओइरे मसी 12 पोजीशन ओरगसु अराइब नति हाइजरिबा सिबुगी थाकसे अदुगा नॉट ओनली फैमिली सिगी खक नतना अखोइगी माइ पाकपा मनि कक्सिंग मयाम सिगी हाइ तारे अदु सिबुगी थाकता अदु मोहन बिबसिदा करी सेल थुम अवाबा करी करी ngasai budi खरा हाइबि ग्रे तेमना करी करी थेंगना बि साइ लारिक तंबि बता मागी सिगुम महि च कनो तो याम चंगब्रा केदोइ कमाय कमाय कितंग तंबि याम थोइनति संग बि हाइतारे को मागी खरा मसाना खरा होना जबगी अनो लाखनिना याम हेना संग दि संगद्रे खरा संग छु सागे इन मैनेजमेंट तबुंगा मनिना को काफी की दुकान तोरमिना दुगे रुम ngam hai de rum sunu jari क्लास लोअर क्लास तगिना मागी होजुपोगी स्टेज हाइतारे क्लास 10 फावगी स्टेट अदुम रैंक से 1 अदुम लोबिरकप्रा करम करम कमाय माय रैंक से कमाय तोरे माय रैंक से मा क्लास 6 अदुम पादगी 1 6 नत्रा फाब मा उदम मा जुका अदुदि 1 तार अदुम 1 तारे अदुम ममांग के दि खरा कनो तो बिरगसो सिदगी अदुम 1 तार फिसे अदु मासे क्लास 10 ददी अदे इवन स्कूल प्यार ग तंबनी ना हाइतारे रैंक से खर चलकनी ने सु अदुम अपोपना थाजबि बले बिकिबरा ऐ वखै थाजबदि ले सुम मया मागी सुम कोनजबदुना लाखदरा रेंक कितंग हाइगकदरा हाइदिको हौजिकि 12 फौ लामनिना मुक वखंदा समाइनगा खनबा लेबिब्रा खरे हेन होना सलमदि 1 से तरम याबनिगा खनबिब्रा अदु होय खंदि खाली अदु खलाजु हाइदि सोना हजिकि पिरेबनि को माइ खरा तारिसिना हेरमि खरा पेंतु या इना याम ओइरे याम नुवाइरे ने खले सिदा इना फर्स्ट आई सेकंड आई हैबि वाखुंदि लेत्रे माना मसार होनजबगी फंगजब महिदो अदु ओइना कन तारि खले इवखन करी फाउबि हाइदि इचाना समाइना मग तरोगा पोपगी सागैगी कक्सिंग खुंजिगी हाइदारे माइ पुरकपसि वखंदा करी ngरang से पाउजे तारुबदगी हुजि फौजि करी मिकुप तुद करी फाउबिगी ai sai khoi ngai jab phau magi phone jab mamun dinga ko ri kitang ngai jab sai ko kan dai na phot thader ba mayam do kalu ba yam an phone ko man do ka pe le na khale yam nuai hoji wali se 12 wali hai tare 12 si sidasu khare hena torokanda मथंग लाइन से चखरगा हाइतारे अफबा माइ पाकुदुनि अखोइ म्याम नगाइ नरिसे अदुगा तुंगदसु हेना माइ पाकपा अफबा अदुम ओइबिरकपा अदुगा सेल थुंगिसु याम का हेलुद्रगसु हाइतारे मागी होनबसि बोगदि मखाताना अदुम कनो तौगिनि हाइतारे ngambagi चांग अदुम इराइ लाइन लेरे अदु याम नुगाइ ngasi sovereignty gi अखोइगी sovereignty gi मा अखोइगी अपोकपा अपोपिसु नजरे युमदा ngasi लाक्चदना डायमंड रेडियो ना अदुगा ngasi gi SLC examination gi 12 position tarakrebi अदुगा PR स्कूल की सुमाई पुरखरबी सिगा कोई कक्सिंग द लाक्तो ने कोना उन्हें सब मदे फैमिली ना मसिदे याबिबा हराउ तरामु की बसिदम याम नुवाइ फोंदोक चरे थैंक यू